Ma'am nungaibiri si mayamda aina thamjage tawriba wafam khara haitarene kharaji hajarke mayam investment tawba matamda ko share market ta investment tawba matamda kwadi phaba sector ma aina ayi wakhanda ai mamangda haigre ayi wakhanda information and technology hariba sector je IT sector jidi koigi tungda je future da ko yamna growth laigadawba dagi loss or the company sector money and hijake tawni kudaman harode yonsigi aina puthoiba hojiki HCL India Limited haiba company je IT company mani mahana sahi mada iro return je ho chamaga ama oramadagi 992 sumaina chamaga ama na lowest ni dai high da 992 sahi me manunda chawrakna 900% haidarene saruk mapan je hingatpa ngamba sector maharagadi IT je sumaina lay masi hengalisi ki maram budi company sigi hoji split pigini split nate bonus pigini na lauthokre share ma lera mana share hum pigini na lauthokre magi kenoji x tel sai putroke HCL India Limited ki bonus pigini na lauthokhiba na April 26 ta lauthokimni the x bonus date na 24 June 2021 sini sinamra morga share asigi lifetime high da leini aduna masini IT keno gi hadarene IT sector gi stock singi power se aduna nasi samaina bonus kumba split kumba pidam daise ayamna budi uptrend legal bullish egali aduna masina ina sum IT sector ki magi return pi ngambagi adu sum haijage ndawni masi aina recommend tawge tawriba stock sina sigi sidai sum mayam report mayam da kangani sum haijamne adu ena ngasi mayam recommend tawge tawriba stock shares na niwani HCL Technologies Limited hariba company asigi revenue ji IT sector gi oina top 5 most earning revenue earning companies ingi manunda amani maju maji BSM so NSN listing tawi magisu chahi ji kwai lo 502 ni dai 5 dai high jina 1074 hojiki current price na 899 hojiksi magi ji dividend pi kani na lauthokre amasung magi x that say April ki 29 da oiga maranduna bonus piram da gi mayadana kano singje company singje bullish oi dai dividend piram da gi matang sina bearish oi kali have the downtrend gali maranduna magisu kara correction tawni aduna hoise 10% ki mathakta correction lere company sigi aduna company amada 5% digi hana correction lere gadi madu nauna license bagi investment tawbagi kudong chaba money na lone aduna 10% ki mathakta correction lere manina company se investment tawba di investment tawbagi matang charba tancha amri na hajage tawbani magi the mayam yembiro ROC 26.1 the ROE 20% is below 2 promoter holdings is 60.3% ni the return over 10 years is 21.8 id ngasi dei chahi tara gi ma ko ta honta chahi ko dengi return je 21.8 ki sang da lakan hamni masi jamna return jamna leiba tare na dum company mani hajage na tawbni adu mangna dividend je ko HCL Technology companies na dividend jo chahi odi yamna matik sana pi ba tare ne ko dividend je yamna matik sana dum pi yang hojik April 2021 da interim amaga special amaga dividend ani ne pirize amana 300% amana 500% adana punna pirize 800% ni as below 2 gi 800 t 8 into 2 equal to 16 adana share ma da pirize 16 rupees ki dividend ne pirize adana inga sahib the split kumba bonus kumba piram dai dana share sing je uptrend ogali dagi dividend piram dai jina downtrend ogali maram dana HCL Technology gi jo dividend piram dai oi gi bana maram marga
ngarang date 29 oyo ngahan haitare ne ngahan date 29 se down trend oyo ngarang su down trend adum oigi aduna na hayeng hangchit nongnini sidadi hojik Monday numit haitare ngasidi Saturday ne hayeng Sunday Monday dagi di uptrend kara lakpa yai na sum khanjaba haitare ne koi HCL technology oina su aduna HCL technology se ina recommend tawjabani detail kara sum neinaba targadi em jingsi sales se 2010 da 12,136 crore lermadagi hojiksi March 2021 da magi sales se 75,379 crore samai le hadi sales ko su yamna le haitare ne sahi taramuk dagi balance sheet tasu reserve se 2010 June da 6,151 lermana hojik March 2021 fauda 59,370 crore samaina reserve se le haibdi yamna phaba haitare ne reserve se amthin hengale e borrowing su 2010 da 2,724 crore lermadagi yamkan hengat nate 6,422 borrowing di yamkan hengate adupu reserve se mayam hengale adidi mogi earning haitare ne mogi income amthin hengale aduna income ti yengaga su adum investment tawu yaba aduma company haina amani haina lobu yare aduna mayam portfolio hariba company sisu hojik down trend lengi sida sum khara hatare ne laiba ngamgadoriba kogi mayamna laiba ngamgadoriba changda adugi tangkhai muti hojik se leisalaga thambe yare company sida cash flow dasu yama sadalise net cash flow dasu June 2011 da 52 crore lermadagi hojik March 2021 da leirise 2,696 crore adumai leire aduna mayam portfolio de hariba company asika ingtamina bahijagena tawbani do mayam leige khallagadi adongi wakhaloni adongi isa gi decision na roiba decision ni aigi sidi recommendation masida bangma taw bai isa gi ni aduna isa na khandaraga leininga ka leyu lenindaram thokpiyo adu aigi di company si phayena hajabagi wani matang sida video sidigi matang se loisin jarage mayam loibu yang bitam ta thagachari